United Nations ki forum da Manipur ki issue asi majority Hindu Maitai na minority Christian tribal sing da chathaba miot minay oina uhanna bakan na hotnaram lehay na kuraizam at hawban na fongdorakli. Manipur Police na fajin kiba khulngakpa volunteer mga condition yawda na thadorakadabani haiduna ngarang dagi chatharakiba pung nipu-nipan gi Manipur ban na ngasi sumahusagi punsida chawna akaiba piri. Khulngak pa mga thadok na bachangsin kiba miyam gi khongjang laingak na thawoidre hayeng police station sing da thomjin duna miyam bu sufabi ro haina khongjang changsin na balaw thokre. Amasung sorada arambai tengol na sel gi demand tawkiba laite sel gi demand lakpada nongmai kapadagi misimina yaure haiba wafam adu aran bani haina palel gi jila parisad MD Nazimuddin na fongdokre.